Bikina asidi Helena nine anganba khangyeng yengi Helena na hangi sangai thel lambida moida khamlakpa nupa aduga marai yetna duna leibadu ure Bikina marai yetna ri maline madi sida kanaga lai jano anganba na atopa mafam amada chalase hairaga onthoklaga chatkhige tawi Bikina khami ngai ko bai moise chamthokna se kaina unaba male makada pleasure ma khamhobodo Helena gi male moi se mawong ma tawe nupi matam da thamam nungai roye angan bana maga kai melina ge moi thokpo tawshano hairaga amuk su kum khige tawi Bikina amuk su khami amdai ho tanawdam ta hange hairaga tanawda call tawraga Helena na kai wari sanabaga leige magi hanagi aduga unaniga hairamba leibra hangi tanawnu unaraga wari chamthokna se haire haiduna hairami unaba chatkani hairamba de leite hairakhi call da thamlaga Bikina tanawna hairakpado angan ga depchan ga da tami angan badi adu ada khangde moina thokpa tawr sanu haiduna chatpa pami moi ahumso ngai hak chatlase ngai kho haiduna tawnari ngaida Helena na angan ba hoi leibadu urai Helena na angan ba haina kauraga chensila nupa adu su tanarai Helena angan bagi mangda leplaga ipa pakhatna mapi ira chelaga harai mana wari chamthokna se haiduna ai sida lakpane ai bulana logono angan ba wa ngangde pisum khara suklaga Helena da yengduna lei nupa du so changsilaklaga lepi angan ba yenglaga asau bugi sakpham da harai o nang shushida noi ani yam nushine kaido aigi mangda unaba plan ni ne nupa aduna angan ba lakliba se Helena ga pau phaunaraga magi mangda lena patawba plan ni khankhre angan ba wangang lakhidre nupa adu da yenglaga sor sangno honto depchana hairi akoi di chumna koi balakone Helena ga angan bagadi pau phauna da bakoire mapa chana dana thingna bani bro na lana khalamale nupa aduna nongodana te ina haise mongodane haina angan bada khudo mina thili aduga Helena da amu hairi nang ai ga wari sanda wale lo haira ga khara changsila Helena di angan bagi tungda loli angan badi machi sungleng lengde mamai kitang non tharaga laimai da munna yenglaga lei nupa aduna khangchang changsilaklaga Helena gi makhut pairaga chingthoke hek tawbaga angan bana nupa adugi khujengda tap pairaga laithei nupa adugi khujengdu saru crack dawi aduga nupa adugi kamlak yetu da kauraga nupa adu laimai da famta hale khujeng su laithektuna angan bana pairi thadoktre nupa adu sugatlaga chaina khangi Bikiga depchangana angan bada to o thado haiduna khami angan bana nupa adugi khujengdu thadoi nupa du laimai da tukhi makhut yet ki khujengdu makhut oina paisilaga chaina khangi yet ke kamlak ta supairi Helena di tarak angan bada yengi magi pambum tingbi kaina haibagi haraubugi mawung su tawri angan bana Helena da yenglaga tapna hairi pleasure rate amu khamori se nangi garira Helena mangak nomi angan bana chalo laimai da taduna leiriba nupa adu da amuk yenglaga makha tarai maso ngahak ti hogolakiroi nupa du laimai da tuna angan baga Helena kada mamit khana yengla angan badi Helena da chatlo hairamlaga thunang gam kumkhre Biki ga depchan ga sukumkhre Helena angan bana chatkibado thawai nungai taba amadi nungshiba mityeng ga loinana yengduna lehawi nupa do tapna chaina khanglaga hawala makhong yetuso nare phajana chumna lepa ngamdre Helena nupa du da sauna yenglamlaga fet leiduna chatki nupa du na sauna nangai na kador kengo haina lawi cafe amada angan ba moi ahum achapo chari angan badi amurak anirak huklaga achapot aduda ungi Bikina sek to straw da chinglaga hairai Helena do nangonda tasengna nushiba male angan
ꯅꯪꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯅꯧꯅꯁꯨ ꯍꯥꯏꯔꯛꯑꯕꯅꯦ ꯍꯦꯂꯦꯅꯥꯁꯦ ꯂꯥꯡꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯅꯍꯥꯋꯥꯏꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯍꯣꯡꯉꯦ ꯃꯥꯅ ꯅꯪ ꯌꯥꯝ ꯈꯜꯂꯦꯅ ꯗꯦꯕꯆꯥꯟꯅ ꯄꯨꯔꯥ ꯅꯠꯇ꯭ꯔꯁꯨ ꯃꯇꯝ ꯈꯔ ꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒ ꯌꯦꯡꯉꯨꯗꯅ ꯑꯉꯥꯟꯕ ꯐꯣꯛꯇꯨ ꯄ꯭ꯂꯦꯠꯇ ꯊꯝꯂꯒ ꯁꯦꯛꯇꯣ ꯑꯃꯨꯛ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯂꯥꯡꯕ ꯂꯥꯡꯗꯕꯗꯣ ꯇꯣꯛꯈ꯭ꯔꯣ ꯃꯥꯒꯤ ꯑꯦꯛꯁ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ 10 ꯊꯥꯗ ꯉꯥꯏꯔꯤ ꯃꯥꯁꯨꯅꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯁꯤꯒꯨꯝꯕꯁꯦ ꯍꯧꯔꯛꯏꯅꯣꯕ ꯑꯗꯨꯒ ꯉꯁꯤꯒꯤꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯆꯝꯊꯣꯛꯅꯁꯦꯅ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯆꯤꯡꯗꯨꯗ ꯀꯧꯔꯒ ꯃꯊꯟꯇ ꯆꯠꯂꯤꯗꯣ ꯍꯥꯏꯔꯒ ꯑꯉꯥꯟꯕ ꯁꯦꯛꯇꯣ ꯑꯃꯨꯛ ꯆꯤꯡꯂꯒ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯏ ꯄꯤꯀꯤꯒ ꯗꯦꯕꯆꯥꯟꯒꯗꯣ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟ ꯂꯩ ꯑꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯑꯆꯨꯝꯕ ꯌꯥꯎꯕꯅꯤꯅ ꯃꯣꯏ ꯑꯅꯤꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯉꯥꯟꯕꯅ ꯇꯁꯦꯡꯅ ꯍꯦꯂꯦꯅꯥꯒꯤ ꯀꯦꯔꯦꯛꯇꯔ ꯄꯥꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯆꯪꯗꯦ ꯍꯥꯏꯕ ꯗꯦꯕꯆꯥꯟꯅ ꯅꯨꯄꯥꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯦ ꯂꯥꯎꯁꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯒ ꯃꯣꯏ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏ ꯁꯥꯟꯅꯐꯝꯗꯅꯤ ꯑꯉꯥꯟꯕ ꯍꯣꯏ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯀꯟꯅ ꯑꯣꯔꯥꯏꯔꯤ ꯃꯈꯣꯏ ꯄꯥꯔꯠꯅꯔ ꯁꯤꯟꯅꯗꯨꯅ ꯑꯣꯔꯥꯏꯔꯤ ꯊꯧꯕꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯣꯖꯥ ꯅꯔꯥꯒ ꯑꯣꯖꯥ ꯖꯤꯇꯦꯟꯒ ꯁꯪꯒꯣꯏꯔꯣꯝꯗ ꯆꯪꯂꯛꯏ ꯁꯪꯒꯣꯏꯒꯤ ꯗꯥꯔꯤꯗ ꯂꯦꯞꯄꯤ ꯑꯉꯥꯟꯕ ꯍꯣꯏ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯄꯥꯏꯔꯝꯕ ꯆꯩꯕꯤꯁꯤꯡ ꯑꯗꯨ ꯈꯨꯠ ꯑꯣꯏꯅ ꯑꯣꯏꯔꯣꯝꯗ ꯌꯦꯞꯄꯒ ꯃꯈ꯭ꯋꯥꯡ ꯄꯥꯏꯗꯨꯅ ꯈꯨ ꯂꯩꯇꯥꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯃꯤ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯃꯈꯥ ꯆꯠꯊꯧ ꯑꯉꯥꯟꯕ ꯍꯣꯏ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯃꯈꯥ ꯆꯠꯊꯈꯤ ꯑꯣꯖꯥ ꯖꯤꯇꯦꯟꯁꯨ ꯑꯉꯥꯟꯕ ꯍꯣꯏꯒꯤ ꯁꯤꯟꯗꯝꯁꯪ ꯑꯁꯤꯒꯤ ꯑꯣꯖꯥꯅꯤ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯣꯖꯥ ꯅꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗꯝꯁꯪ ꯑꯁꯤꯕꯨ ꯆꯂꯥꯏꯕꯅꯤ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯑꯣꯖꯥ ꯅꯔꯥꯗ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯃꯥꯡꯗ ꯌꯥꯎꯗꯕ ꯑꯀꯟꯕ ꯇꯤꯝ ꯑꯅꯤꯁꯨ ꯌꯥꯎꯔꯛꯀꯅꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯀꯟꯅ ꯇꯧꯍꯟꯁꯤ ꯑꯣꯖꯥ ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯇꯣꯏꯅ ꯂꯥꯛꯅꯕ ꯇꯧꯒꯦ ꯑꯣꯖꯥ ꯅꯔꯥꯅ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏꯅ ꯔꯟꯅꯔꯁ ꯑꯞ ꯇꯧꯍꯧꯕꯗꯣ ꯄꯣꯏꯟꯠ ꯈꯤꯇꯪꯗꯅꯤ ꯍꯟꯗꯛꯇꯤ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯃꯨꯛ ꯑꯉꯥꯟꯕ ꯍꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯖꯥ ꯅꯔꯥꯅ ꯑꯉꯥꯟꯕ ꯁꯟꯖꯤꯠ ꯕꯣꯏꯆꯥ ꯇꯧꯇꯤꯉꯝ ꯁꯨꯁꯤꯜ ꯃꯣꯏ 5ꯁꯤꯈꯛ ꯑꯟꯗꯔ 18ꯒꯤꯁꯤ ꯄꯨꯊꯣꯛꯑꯒꯦ ꯑꯉꯥꯟꯕꯁꯦ ꯑꯩꯅ ꯌꯦꯡꯁꯤꯟꯕꯗ ꯃꯁꯥꯒꯤ ꯈꯤꯇꯪ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯑꯉꯥꯟꯕꯒ ꯕꯣꯏꯆꯥꯒ ꯄꯥꯗꯨꯅ ꯑꯧꯔꯥꯏꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯉꯥꯟꯕꯒ ꯕꯣꯏꯆꯥꯒꯒꯤ ꯐꯨꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯕꯣꯏꯆꯥꯒꯤ ꯂꯧ ꯈꯨꯆꯪ ꯑꯉꯥꯟꯕꯒꯤ ꯂꯧ ꯈꯨꯆꯪ ꯉꯥꯛꯄꯒꯤ ꯃꯑꯣꯡꯁꯤꯡ ꯂꯧ ꯍꯟꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯕꯗ ꯑꯉꯥꯟꯕꯒꯤ ꯂꯧ ꯆꯪꯕ ꯍꯥꯟꯕ ꯊꯩꯕ ꯉꯥꯛꯄꯗ ꯍꯩꯁꯤꯡꯕ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯎꯔꯝꯃꯤ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯑꯣꯖꯥ ꯅꯔꯥꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯧ ꯑꯃꯠꯇ ꯇꯥꯛꯂꯝꯒꯦ ꯑꯣꯖꯥ ꯅꯔꯥꯅ ꯇꯥꯛꯄꯤꯔꯝꯃꯣ ꯑꯣꯖꯥ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯂꯧ ꯑꯃ ꯇꯥꯛꯂꯝꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯍꯜꯂꯤ ꯑꯣꯖꯥ ꯖꯤꯇꯦꯟ ꯑꯗꯨ ꯃꯥꯒꯤ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯂꯒ ꯁꯥꯟꯅꯐꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯉꯥꯟꯕ ꯀꯧꯊꯣꯛꯇꯨꯅ ꯃꯌꯥꯝꯅ ꯄꯥꯛ ꯍꯦꯛ ꯈꯪꯅꯗꯕ ꯆꯩꯕꯤ ꯐꯨꯅꯕꯒꯤ ꯑꯃꯗꯤ ꯁꯔꯤꯠ ꯁꯔꯥꯠꯇꯁꯨ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯧ ꯆꯪꯕ ꯑꯃꯗꯤ ꯍꯟꯕꯒꯤ ꯂꯧ ꯑꯃ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯑꯉꯥꯟꯕꯗ ꯂꯧ ꯆꯪꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯑꯗꯨꯅꯤꯗꯅ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯁꯤꯃ ꯍꯩꯖꯤꯜꯂꯣ ꯁꯤꯗꯤ ꯄꯥꯛ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯗ꯭ꯔꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯐꯔꯦ ꯑꯧꯔꯥꯏ ꯍꯧꯔꯣ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯈꯨꯔꯨꯝꯃꯛꯏ ꯑꯣꯖꯥ ꯖꯤꯇꯦꯟ ꯁꯥꯟꯅꯐꯝꯗꯒꯤ ꯊꯣꯛꯈꯤ ꯑꯣꯖꯥ ꯅꯔꯥꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯪꯒꯣꯏꯗꯒꯤ ꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯑꯉꯥꯟꯕ ꯗ꯭ꯔꯃꯥꯒ ꯇꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯒꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯊꯩ ꯃꯈꯨꯠ ꯑꯅꯤꯅ ꯐꯃꯨꯡ ꯃꯇꯥꯏꯗꯨꯗ ꯉꯥꯛꯂꯒ ꯂꯩꯕꯥꯛꯇ ꯅꯣꯟꯊꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯉꯁꯥꯏꯒꯤ ꯆꯤꯡꯅꯨꯡꯈꯣꯛꯇ ꯃꯥꯅ ꯃꯤ ꯐꯨꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯊꯟꯇ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯊꯕꯛ ꯅꯝꯗꯅ ꯇꯧꯍꯜꯂꯦ ꯚꯥꯏꯔꯦꯜꯒ ꯆꯠꯈꯤꯕꯗꯣ
ꯑꯣꯖꯥꯁꯨ ꯈꯪꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯁꯨ ꯀꯩꯝꯇ ꯎꯗꯦ ꯍꯥꯏꯅ ꯆꯃꯝꯅꯕꯒꯤ ꯁꯛꯐꯝ ꯇꯧꯏ ꯑꯩꯅ ꯑꯣꯖꯥꯕꯨ ꯔꯤꯕꯗ ꯊꯥꯡ ꯆꯤꯛꯂꯒ ꯅꯨꯡꯄꯥꯛꯇ ꯅꯦꯠꯂꯒ ꯋꯥꯁꯛꯈꯤꯕꯗ ꯑꯁꯣꯟ ꯑꯅꯥ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤꯁꯨ ꯌꯥꯎꯈꯤ ꯉꯁꯥꯏꯒꯤꯗꯣ ꯍꯦꯂꯦꯅꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯀꯟꯕꯤꯕꯅꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯁꯨ ꯑꯗꯨꯝ ꯀꯟꯕꯤꯒꯅꯤ ꯑꯃꯅ ꯏꯆꯦꯒꯤꯗꯃꯛ ꯏꯆꯦ ꯁꯣꯛꯀꯦ ꯇꯧꯕꯒꯤ ꯃꯤ ꯐꯨꯈꯤꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯣꯖꯥꯁꯨ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯇꯦꯕꯜꯗꯒꯤ ꯃꯥꯒꯤ NDAꯒꯤ ꯂꯥꯏꯔꯤꯛꯇꯨ ꯂꯧꯔꯒ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯣꯝꯗꯅ ꯃꯃꯥ ꯂꯇꯥꯒ ꯃꯄꯥꯕꯨꯡ ꯑꯆꯧꯒ ꯃꯣꯏꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯆꯧꯅ ꯍꯟꯗꯛꯇꯤ ꯁꯦꯜꯁꯦ ꯐꯪꯕ ꯐꯪꯗꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯪꯉꯁꯨ ꯇꯪꯈꯥꯏꯈꯛ ꯐꯪꯒꯅꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯛꯑꯦ ꯃꯃꯥ ꯂꯇꯥꯅ ꯑꯔꯨꯕ ꯄ꯭ꯔꯣꯖꯦꯛꯇꯣ ꯀꯩꯗꯧꯕꯒꯤ ꯄꯥꯏꯔꯨꯔꯤꯅꯣ ꯆꯠꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯨ ꯌꯥꯔꯔꯣꯏꯗꯕꯗꯨꯗ ꯐꯟ ꯀꯛꯏꯁꯦ ꯍꯟꯗꯛ ꯈꯛꯀꯤꯔꯣ ꯃꯊꯪꯗꯗꯤ ꯌꯥꯗꯧ ꯅꯠꯇ꯭ꯔꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒ ꯔꯤꯖꯦꯛ ꯇꯧꯔꯛꯏꯁꯤꯅꯦ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯁꯦꯟꯇꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯣꯛꯄ ꯂꯩꯁꯤꯅꯦ ꯑꯗꯨꯅ ꯐꯟꯗꯤꯡꯁꯦ ꯄꯨꯔꯥ ꯀꯛꯈꯤꯕꯒꯤ ꯆꯥꯟꯁ ꯐꯥꯎ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯆꯥ ꯑꯉꯥꯡꯒꯤ ꯄꯩꯈꯥꯁꯨ ꯍꯥꯏꯗꯣꯔꯛꯑꯅꯤ ꯍꯥꯏꯅꯦ ꯃꯥꯒꯤꯁꯨ ꯑꯦꯗꯃꯤꯁꯟꯒꯤ ꯇꯨꯏꯁꯟꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯏꯆꯥ ꯑꯉꯥꯡ ꯁꯦꯝꯍꯧꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯅ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯊꯥ ꯁꯥꯔꯛꯏꯁꯦ ꯁꯄ꯭ꯂꯥꯏꯒꯤꯗꯨꯁꯨ ꯑꯩꯅ ꯐꯖꯅ ꯑꯣꯟꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯅ ꯂꯣꯏꯅ ꯆꯦꯜꯂ ꯂꯩꯔꯦ ꯑꯗꯨꯒꯤꯗꯨꯁꯨ ꯌꯥꯝꯗꯦ ꯌꯦꯟꯅꯗꯣꯏꯁꯤꯁꯨ ꯑꯩꯈꯣꯏ ꯃꯔꯤꯅꯤ ꯀꯔꯝ ꯀꯥꯟꯗ ꯌꯥꯅꯤꯁꯨ ꯈꯪꯗꯦ ꯃꯃꯥꯅ ꯐꯔꯦꯁꯦ ꯏꯆꯥꯁꯤꯡꯒꯤꯗꯤ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯝ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯦ ꯚꯤꯛꯇꯣꯔꯤꯌꯥꯗꯣ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯇꯥꯔꯝꯃꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯃꯧꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯉꯥꯟꯕꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ NDꯒꯤ ꯂꯥꯏꯔꯤꯛꯁꯨ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯐꯥꯛꯇꯣꯛꯇꯨꯅ ꯎꯞꯁꯤꯜꯂꯒ ꯃꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯋꯥꯔꯝꯃꯅꯤꯅꯦ ꯑꯉꯥꯡꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯕꯅꯤꯅꯦ ꯏꯅꯔꯖꯤꯁꯨ ꯌꯥꯝꯅ ꯆꯪꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯑꯅꯤꯒ ꯐꯥꯛꯇꯣꯛꯑꯦ ꯀꯔꯝꯕ ꯄꯥꯔꯤꯖꯥꯠꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯏꯔꯤꯛ ꯑꯅꯤꯗꯨ ꯈꯨꯝꯖꯤꯜꯂꯒ ꯇꯦꯕꯜꯗ ꯐꯖꯅ ꯃꯐꯝꯗꯨꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯑꯉꯥꯟꯕ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯥꯡꯂꯛꯏ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯑꯗꯨꯒ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯚꯤꯛꯇꯣꯔꯤꯌꯥ ꯊꯣꯛꯈꯤ ꯑꯌꯨꯛꯇꯅꯤ ꯑꯉꯥꯟꯕ ꯈꯣꯏ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯄꯣꯊꯥꯅꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯦ ꯑꯉꯥꯟꯕ ꯖꯣꯒꯤꯡ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯂꯇꯥ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯥꯃꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤꯅꯦ ꯐ꯭ꯔꯥꯟꯁꯇꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦꯌꯦ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯌꯦꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯃꯤꯟꯅꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯉꯥꯟꯕꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯕ ꯚꯤꯛꯇꯣꯔꯤꯌꯥꯅ ꯆꯥ ꯄꯨꯊꯣꯔꯛꯂꯒ ꯇꯦꯕꯜꯗ ꯊꯝꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯐ꯭ꯔꯥꯟꯁꯇꯩꯗꯨꯗꯤ ꯀꯃꯥꯏ ꯈꯪꯅꯔꯨꯔꯤꯕ ꯑꯦꯕꯤꯗꯩꯔꯣ ꯃꯄꯥꯕꯨꯡ ꯑꯆꯧ ꯊꯣꯛꯂꯛꯏ ꯑꯉꯥꯟꯕ ꯅꯍꯥꯟꯃꯨꯛ ꯃꯥꯒꯤ ꯃꯃꯟꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯐ꯭ꯔꯥꯟꯁ ꯅꯨꯄꯤ ꯊꯥꯡ ꯇꯥ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣ ꯅꯍꯥꯟꯃꯨꯛ ꯃꯃꯟ ꯃꯅꯥꯛ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯗꯣ ꯑꯣꯏꯔꯝꯒꯅꯤꯌꯦ ꯊꯥꯡ ꯇꯥ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤꯕꯅꯦ ꯍꯥꯏꯔꯒ ꯀꯨꯏꯔꯣꯏ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯆꯧꯗꯨ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯈꯠꯂꯒ ꯍꯪꯂꯛꯏ ꯀꯅꯥ ꯎꯅꯕ ꯂꯥꯛꯀꯅꯤꯕ ꯑꯣ ꯐ꯭ꯔꯥꯟꯁꯇꯒꯤ ꯅꯨꯄꯤ ꯑꯃꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯀꯅꯤꯌꯦ ꯃꯣꯏ ꯃꯃꯟꯅ ꯄꯨꯔꯛꯀꯅꯤꯌꯦ ꯑꯆꯧꯗꯨ ꯆꯥ ꯊꯛꯀꯦ ꯇꯧꯔꯝꯕꯗꯒꯤ ꯂꯦꯞꯂꯒ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯉꯥꯟꯕꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯂꯝꯕꯤꯗ ꯖꯣꯒꯤꯡ ꯇꯧꯗꯨꯅ ꯂꯥꯛꯏ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯂꯒ ꯎ ꯃꯁꯥ ꯅꯦꯝꯅ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯂꯤꯠꯇꯨꯅ ꯈꯨꯅꯤꯡꯅ ꯊꯤꯟꯕ
kinna thinba oraiduna sanai. Ngaihak adumaina sanaraga amuk jogging tawduna chatki. Sum lakpada taekwondo player khara jogging tawduna lerambado urami. Anganbasu changsalakpada taekwondo player singdo sum nakshinara'i. Maraktuda mangonda challenge tawkiba David su yaurami. Anganbasu chalakpada taekwondo gi uniform setpa player singduga sum nakshinara'i. Maraktuda mangonda challenge tawrakiba David su yaurami. David hoiga anganbaga thainai. Anganba magi jogging tawdawdo adum tawi. David ka thainabaduda yengnai. Mapa hentokrakanda maningdagi David na call hongna kawra'i. Mr. Angan! Angan chelambadagi lepi aduga tungon thora'i. David ka maga lakminaba mga aduga mangonda onsinduna leplaga lerami. Angan ba David ta yenglaga lay wadi ngangde. David angan bagi nakta changsilaga nukli tawraga haira'i. Ngasidi sanaba chatraba? Jogging tawrisi ba? Angan ba tapna khumla'i. Akoidi Sunday sanade. David to maithongda nukmi tawraga mi usittabagi mawongni. Film do mawong yam taine. 300k views ka hele. Hollywood ki contract ka phangmusu yai ko. Hairaga magi team duga nokla'i. Angan ba nokfet tawraga haira'i. Wari sinungairi ai haidokrage ko. Hairaga laithokduna chatke tawi. Ado taseng ba fighter ega amta yengsidana. Nangiduso masagi lamdade indigenous ne chapmane. Nangna sida tamido moigi asengbadugi 40% fa yobunate. Angan bagi waduda David to kitang sauningbagi mami tara'i. Angan bada munna yenglaga lay tanjaduda angan badu call la'i. Angan ba magi fondo furi khawdagi lauthoklaga yengi. Mamagi oirami. Angan ba na makuta ringlakliba fondo pairaga David ta yenglaga haira'i. Nang chahi mari muksure haidane tamba. Aina chahi ahum hale. Yengbadasu hibamdo iyayadre nope karatamko. Hairaga nokfe tawramlaga mamagi koldo paikhatlaga lai ma. Hairaga fondo manada napna chenki. David to ikana khana yenglaga lehawi. Angan ba na mayumda changlakpada Bangolda mapapong achawne, mamane, mamhanne, mache amadi friends ki nupi dramatist Mary show famduna lairami. Angan ba na Bangolda changlaklaga Maman Sarat na nahan mo thangtagi knowledge kara pami haibado amuk hankraga amuk laini nang unagi na laini haina Sarat na hairai. Angan ba Mary da yenglaga nokfet tawraga hairai. Good morning. Mary sa nokfet tawraga good morning. Mary na makata na hairai. You can freshen up. I'll wait. Okay. I won't be long. Enjoy chatting with my family. Hairam laga, haifet noklam laga changki, Mary do Victoria ga faminay. Sarat na Mary da Victoria bu masaktai. Sarat na she is Angan's sister. She is a dancer, both Manipuri folk and classical. Mary na wow. When I first came here, I don't expect this much rich cultural heritage. Honestly, I feel very mesmerized. I travel almost every state of India. I saw many diverse arts, traditions. When I came here, I saw all those complete beautiful diverseness here. Mary yamna jolly oiba, irang langba, wangang bada koidaba nupini. Victoria na so how long are you going to stay here? Mary na I actually didn't plan any time for staying. Hairaga pulap no e. Mary na makatara e. Maybe for 15 days, half a month. Victoria na magi mamhanda hangla e. Mamhan, ma hojikti kaida lege. Sarat na akhoi gi guest house lay bani. Madi sidabu homestay tawa pambani. Mafam se nungai dabagi wani. Mary so adum tari wari du green tea cup ama chingna. Victoria na
Ado mamhan, ngasidi chak chakrase, maga puna. Chak chabadi yararoi. Magi documentation program ama lehawi. Mathang do oina charase. Angan ba thoglai, Saratna angan ba da yenglaga hairai. Sangum ga thaabo. Thai mamhan, hairaga chokri da fam thai, aduga Mary da hairai. So, when shall we start? Mary se cha cup to table da thami, aduga hairai. Let's start tomorrow morning at time like this. Okay, I'll share what I know. But I won't be worthy for your time here. So let's go to my teacher's place where I'm gonna training and learn more details. Mary no fit away, aduga khumlai. Okay, that's a good plan. Let's do it. Angan basu no fit tawraga. Okay. Moi su chatnaba thongal da thoglai. Saratna gari karam dai da hairai. Mary ka koi bakara chamino. Daro bar kanoi kai guide oina. Cheche, nangshu suti numite chamino ko. Hoi mamhan. Board of Secondary Education Manipur na lauba class 10 gi exam haidokle haiduna marang langi. Victoria na maupa gi exam haidoe haiduna angan bagi admit card to makhut namana pairaga magi phone da namnaga kanna yengi. Angan bade coaching chatki Victoria sa sum yenglaga angan ba first division da yaure Victoria harauna hairai. Ima akhoi angan se first division da yaure. Mama Lata so harauna. Ha, phari da onthokna. Aidi mihun ga yaurudabani. Adubudi aigi cha angan se larik ta noptabani. Victoria no e mapabung achauso thongal dagi changlaktuna Mangolda chokri da famtharaga. Akhoi angan kamai tawre haiba. Yaurabro, yengabro. First division da yaure pabung. Achauso harawi. Oh, adudi makadi mark se chingthokta di khangaroi ne. Hoi babung, ibunga la aga chingtho alase. Adudagi percentage su hotpa yarni. Phare. First, second, third di karam ba school na tare. First na St. Joseph na. Second na akhoi angan hoi gi school na. Third na NBS na. Achau na. Oh, angan ba hoi gi school di chahi khudingi rank 10 gi manungda adum yawbani. Mama na rank kem yawge do hojikti khangaroidra. Victoria na ngaihak leiraga khangani. Ado ngasi nungdang di insang ahawbo macha sikoima. Hoine. Harau mandana ikabu kaurure. Ngahi sasiro. Yai ima, akhoi ni thorase. Mama Lata gi phone da Sarat ki call la e. Noi mama ni ni he. Hairaga call to paikhatli. Angan badi kamai tawrage. First da yaure, aidi mihun bu yaurudabani. Victoria na kanda mama na tawribado nokmi tawraga yengduna lei. Sarat na phare. Percentage di mark yengdudi khangaroi ne. Mala aga chingtho alage. Hoi. Adugo phone to hello. Phare. Aishu numit mangani mukti lakpa ngamoidori. Ngasi nungdang do ahawbo ma thongbiro. O akhoi nga hei leiba thoke tawramine. Hairaga makha amuk tarai. Macha angan se nuksikhraba. Sarat noklaga. Phare. Thammage. Horen percentage ka khangaga phone to hello. Hairaga thamkhre. Achauna. Magi maktu ai chingthorage. Ma horen halaga drama tamba chacharasano. Numidang ni angan ba Vicky Debchan Sarip call conference tawduna wari sanari. Angan ba na 82% chale haba. Ai nga e. Vicky na nga urano nang na iramba duni. Chaida mark anita ni khenai se. Debchan na ai di penjare sina 77 sina. Sarip na naigre 84 ga chathadana. Sarip na daura khangdeda. Debchan na tawra anu tato. Angan ba na Prakash to 74 chale. Debchan na baikha maya da irang yam tawkibani. Vicky na amdangai khone pakhom bado paw phongnabra. Aina call tawbudu su parakte. Sarip na
ꯐꯥꯎꯅꯗꯦ ꯗꯦꯕꯆꯥꯟꯅ ꯐꯦꯜꯒ ꯑꯣꯏꯔꯒ ꯁꯨꯏꯁꯥꯏꯗ ꯇꯧꯔꯝꯗꯅꯕ ꯃꯣꯏ ꯄꯨꯟꯅ ꯅꯣꯛꯏ ꯑꯉꯥꯟꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯐꯖꯅ ꯍꯥꯎꯔꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯗꯨꯕꯨꯗꯤ ꯅꯆꯦ ꯑꯩꯅ ꯊꯣꯡꯕꯅꯤꯗꯅ ꯑꯉꯥꯟꯕ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯃꯃꯥꯅ ꯃꯝꯍꯟꯗ ꯐꯣꯟ ꯇꯧꯈ꯭ꯔꯕꯣ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯑꯩꯒꯤ ꯑꯦꯗꯃꯤꯁꯟ ꯀꯩꯀꯩ ꯂꯣꯏꯅ ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯔꯛꯑꯦ ꯃꯃꯥ ꯂꯇꯥꯅ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯝꯍꯟꯗꯤ ꯃꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯦ ꯃꯥꯒꯤ ꯍꯦꯛ ꯃꯆꯥꯅꯤ ꯈꯟꯕꯅꯤ ꯑꯗꯨꯅ ꯅꯣꯏ ꯃꯝꯍꯟꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯅꯪꯅ ꯅꯣꯏ ꯃꯝꯍꯟꯒ ꯂꯩꯔꯒ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯉꯥꯟꯕꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯥ ꯍꯟꯗꯛ ꯑꯩꯈꯣꯏ ꯆꯦꯅ ꯊꯥꯏꯂꯦꯟꯗꯒꯤ ꯃꯝꯍꯟꯒꯤ ꯗ꯭ꯔꯦꯁ ꯁꯨꯠ ꯑꯃ ꯂꯩꯔꯛꯄꯗꯣ ꯄꯤꯈ꯭ꯔꯕꯣ ꯍꯥꯏꯅ ꯃꯆꯦꯗ ꯍꯪꯂꯛꯏ ꯃꯃꯥꯅ ꯄꯤꯔꯦ ꯐꯨꯔꯤꯠꯇꯨꯗꯤ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯂꯧꯈ꯭ꯔꯦ ꯈꯣꯡꯒꯥꯎꯗꯨꯗꯤ ꯗꯤꯖꯥꯏꯟꯗꯣ ꯍꯩꯅꯗꯦꯅ ꯅꯪ ꯁꯦꯠꯍꯜꯂꯣꯅ ꯄꯤꯊꯣꯔꯛꯑꯕꯅꯤ ꯅꯄꯥꯅ ꯃꯥ ꯁꯦꯠꯂꯒꯦꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯚꯤꯛꯇꯣꯔꯤꯌꯥꯒ ꯃꯃꯥꯒꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯑꯉꯥꯟꯕꯅ ꯐꯖꯔꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯦꯠꯂꯗꯤ ꯁꯥꯟꯅꯐꯝꯗꯅꯤ ꯑꯣꯖꯥ ꯅꯔꯁꯁꯨ ꯑꯉꯥꯟꯕꯒꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯏ ꯐꯔꯦ ꯑꯗꯨ ꯃꯉꯥꯏ ꯔꯦꯡ ꯂꯥꯛꯄꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯉꯥꯛꯇ ꯅꯠꯇꯦ ꯅꯪꯅ ꯏꯔꯝꯃꯤꯕ ꯈꯔꯗꯨꯅ ꯐꯪꯂꯛꯂꯤꯕꯗꯨ ꯌꯥꯔꯦ 82%ꯗꯤ ꯌꯥꯝꯅ ꯌꯥꯝꯃꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ 40ꯒ ꯆꯠꯂꯗꯤ ꯂꯣꯏꯔꯦ ꯌꯥꯝꯕꯗ ꯍꯥꯏꯅ ꯅꯣꯛꯏ ꯑꯣꯖꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯇꯣꯔꯅꯥꯃꯦꯟꯠꯀꯤꯗꯤ ꯅꯍꯥꯟ ꯅꯣꯏ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯇꯥꯛꯂꯝꯕ ꯂꯧꯗꯨꯃꯁꯨ ꯐꯖꯅ ꯑꯧꯔꯥꯏꯌꯨ ꯑꯇꯩꯗꯤ ꯅꯣꯏꯅ ꯍꯥꯟꯅꯗꯒꯤ ꯅꯈꯨꯠ ꯆꯠꯇꯅ ꯂꯩꯔꯕꯅꯤ ꯐꯖꯅ ꯑꯧꯔꯥꯏꯒꯗꯕꯅꯤ ꯑꯉꯥꯟꯕ ꯅꯪꯒꯤ ꯗ꯭ꯔꯃꯥ ꯇꯝꯕꯗꯨꯁꯨ ꯅꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯅ ꯇꯝꯒꯗꯕꯅꯤꯀꯣ ꯅꯣꯏꯗ ꯊꯧꯕꯅꯕꯨꯗꯤ ꯌꯥꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏ ꯅꯣꯏꯗ ꯊꯧꯕꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯇꯉꯥꯏ ꯐꯔꯛꯇꯕ ꯀꯥꯟꯗ ꯑꯩꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯉꯥꯟꯕꯅ ꯍꯣꯏ ꯑꯣꯖꯥ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯈꯨꯔꯨꯝꯃꯤ ꯑꯉꯥꯟꯕ ꯈꯣꯏ ꯃꯊꯪ ꯑꯣꯖꯥ ꯈꯨꯔꯨꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯕꯤꯀꯤ ꯑꯉꯥꯟꯕ ꯗꯦꯕꯆꯥꯟ ꯄꯥꯏꯈꯣꯝꯕ 11-12 ꯇꯝꯕꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯂꯧꯕ ꯂꯥꯛꯏ ꯗꯦꯕꯆꯥꯟꯅ ꯁ꯭ꯀꯨꯜꯁꯦ 3 ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯤꯟꯁꯦ ꯑꯃꯗ ꯑꯗꯨꯝ ꯌꯥꯅꯕ ꯕꯤꯀꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝꯁꯨ ꯇꯧꯅꯩꯁꯦ ꯑꯗꯨꯅꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯒꯦꯠ ꯅꯥꯀꯟꯗ ꯃꯣꯏꯒꯤ ꯒꯥꯔꯤꯁꯤꯡꯗꯨ ꯈꯥꯝꯃꯤ ꯒꯦꯠ ꯆꯪꯒꯦ ꯇꯧꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯍꯥꯞꯄꯦꯟ ꯁꯦꯠꯂꯛꯏ ꯍꯥꯏꯕꯒꯤ ꯆꯪꯕ ꯌꯥꯎꯗ꯭ꯔꯦ ꯑꯉꯥꯟꯕ ꯍꯣꯏꯅ ꯃꯥꯒꯤ ꯐꯣꯝꯁꯨ ꯄꯨꯟꯅ ꯂꯧꯔꯛꯂꯒꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯂꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯌꯥꯝ ꯊꯤ ꯄꯛꯇꯤ ꯁꯤ ꯁ꯭ꯀꯨꯜꯁꯦ ꯂꯧꯔꯣꯏ ꯐꯣꯝ ꯊꯥꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯩ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯁꯥꯎꯏ ꯑꯉꯥꯟꯕꯅ ꯆꯠꯂꯣ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯒꯦ ꯌꯨꯝꯁꯨ ꯅꯛꯏꯁꯤꯗꯤ ꯕꯤꯀꯤꯅ ꯆꯠꯂꯨꯔꯣ ꯅꯪꯒꯤ ꯁꯛꯃꯛꯅꯦ ꯁ꯭ꯀꯨꯜꯒꯤ ꯁꯛꯃꯛꯅꯦ ꯄꯥꯏꯈꯣꯝꯕꯗꯨ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯉꯥꯟꯕ ꯈꯣꯏ ꯉꯥꯏꯕ ꯋꯥꯕꯗꯒꯤ ꯄꯥꯏꯈꯣꯝꯕ ꯂꯥꯛꯂꯒ ꯃꯥꯒꯤ ꯂꯧꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯆꯪꯗꯨꯅ ꯐꯣꯝ ꯂꯧꯗꯨꯅ ꯊꯣꯛꯂꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯦꯔꯟꯗꯥꯗꯨ ꯆꯥꯎꯏ ꯃꯃꯥꯡꯒꯤ ꯁ꯭ꯇꯤꯌꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯋꯥꯡꯁꯨ ꯋꯥꯡꯏ ꯑꯉꯥꯟꯕ ꯈꯣꯏ ꯐꯣꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯀꯨꯝꯊꯔꯛꯄꯗ ꯖꯣꯂꯤ ꯃꯄꯥꯒ ꯒꯦꯠꯇ ꯆꯪꯂꯛꯄꯗꯨ ꯑꯉꯥꯟꯕꯅ ꯎꯔꯛꯏ ꯖꯣꯂꯤꯗꯨ ꯇ꯭ꯌꯨꯁꯟ ꯇꯝꯃꯤꯟꯅꯔꯤꯉꯩꯗ ꯎꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯒꯤ ꯈꯔ ꯍꯣꯡꯂꯝꯂꯦ ꯃꯨꯔꯕ ꯁꯝ ꯑꯗꯨ ꯁꯥꯡꯅ ꯅꯤꯡꯖꯣꯜ ꯌꯧꯅ ꯊꯥꯗꯣꯛꯏ ꯃꯌꯥꯏ ꯈꯥꯏꯗꯨꯅ ꯃꯃꯥꯏꯗ ꯁꯝꯂꯥꯡ ꯈꯔꯁꯨ ꯇꯥꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯅ ꯈꯔꯁꯨ ꯍꯨꯝꯇꯣꯛꯏ ꯋꯥꯏꯠ ꯃꯦꯟ ꯁꯔꯠꯇꯨ ꯈꯨꯗꯥꯡ ꯊꯦꯛꯀꯠꯇꯨꯅ ꯂꯤꯠꯂꯤ ꯕ꯭ꯂꯦꯛ ꯇꯥꯏꯠ ꯖꯤꯟꯁ ꯕ꯭ꯂꯦꯛ ꯁ꯭ꯅꯤꯀꯔ ꯑꯗꯨꯕꯨ ꯏꯪꯅ ꯉꯧꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯔ ꯃꯛꯁꯤꯟꯕꯗꯧꯅ ꯇꯧꯏ ꯑꯉꯥꯟꯕꯗꯣ ꯃꯃꯥꯡꯗ ꯖꯣꯂꯤꯒ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯉꯣꯟꯗ ꯅꯍꯥꯟ ꯃꯈꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ ꯑꯉꯥꯟꯕ ꯃꯃꯤꯠꯅ ꯖꯣꯂꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯨꯝꯃꯤ